Lamdam asigi luingai ni kumaida yumlo nova state ke chief minister Yaholi Basina ekhoi gi marakta thajanadaba mimang do thokpa laibak thibani haina MLA nongthoma birena phongdokre Manipur Public Service Commission ki hojik sanariba eligibility criteria hongdong do batarabadi miyam yakan bi hu lakani haina MLA Dr. I Ibol bina phongdokre Naga Fruki Kwai ki soba kumai luingai ni na tangdu leitaba nungai yakaba masung punamak nungsi sanaba oiresno haina Governor V Sanwiganathana phongdokre Ming tabiri sing taram noksa bolona pau sanon pijri Manipur ge apun bi saktam thugai na bahona ba miyam gi mayok ta lerpa mioi ama phaw sarkar na yokhaloi haina hangang kendru gi MLA nongthoma birena phongdokre Program Coordinating Committee na sinduna MLA RK Anand gi kwaketel akham lekai da pangthokiba hauji leiriba issue sing amasung nauria pakhang lapa kendru gi sawa tarangi matang da khana nei na ba thoram da wafam asi MLA na phongdokibani taramasi da kendru gi workers advisor amadi mioi kya na sarwa ki MLA N Birena Makhatana Manipur ge apun bi saktam amasung ngasi oriba saktam asi hana ningthoramba lusing basingna sembiramade ngasi di mioi khrana kangluf naiba thabak thong kya sathabana prup sing marakta baf tana da batholi tampakta leiriba maitai singbu communal oi haribasi akhanaba lalong oina satharakpani singi lamda democracy gi wanthok leite sarkar ga wari sanariba lalobu singna phongna thoraktuna makhoi gi ayaba yaudrabidi thabak tohandaba miut phawa makhoi gi mioi oina thagatpana mod khenaba kya tholi lamdam asigi kumhai oriba luingai ni thoramda phawa yumlo nabai state ki chief minister Yaholi Basina aikhoi gi marakta thajanadaba mimangda uthokpa laibak thibani haike aduna single lamda si khwadi lai thiba karino single lamda democracy leitri single lamda di karai ba marong pang sing oi tar di sau de bai asing baduni lalu ba lai ba group suspension of operation da wero amada wero lai ba lalu ba sing da pamba ke di tu da moi thagle jube asing ba prajana khalla da thagat pa miut pat sam gi manung da tahas na pung wali aduna ni assembly da aduna ni sarkar da policy ma program ma tawu matam da laibak si go pun magi oina ya clear oina sa pangam di sa masi ki pot kar kat phari decision na malam da so hang bata ba decision na malam norun da hang bata punate khara Naura Pakala Pakendrugi MLA RK Anana BJP no lusingba NDA Sarkar Center da lakpaga Manipur thugai na bathabak chatharli Kangluf amagi apambada hana leizirakpa puaribu thawaidana Prime Minister musung BJP ki President na political crime ama Manipur da atamna chatharli State BJP na NPF karamba party no haiba khangdana sogatpa laibak thibani punomki saktam kannaba lauramba ahlorba rajniti tawriba singna BJP da yawbudigi lot kiba si makhoina khongla na thangjilure khanglakpadagini BJP State President Sarkar ki mathakta maral siribasi ma na Minister oiringai da tokiba aranba sing puthor labadi lotfam leiroi Manipur yon thokadaba mioida saktipi ba toksi matik sabalu sing khansi lisingani tara ki mikhalda Congress na mai paktuna Sarkar semani haiki nasi yada toina thasa isoda me aji iran holaga BJP ki minister me ame people na tabak ekta piram daba hare hisab sa me ame yele re moi toiba hare hisab sa daru tapo saubda Congress sarang pi nei da magi kari MSP da government pai ge da matlab pai government me ame aram me ame so loi cham ka da bis nei da gani bis atoida Congress party bine da yo da corruption to me si government se lalam da soi resign to ke ba adubo akoi kholi bo asma seva laiba president mai property yam le krai na tum le akoi kholi declare to seva prajamya da tham se prajasu corruption to gum seva let us become a free corruption free state adi da dei jina le lepi ba nam da this to min ba BJP su mangai atai ki shin do ida ba nam da this Manipur Public Service Commission ki hojik sanariba eligibility criteria hongdo batarabadi administration da Manipuri masa ama phawa yaw ngamlaroi
State atayda yalomi singna khudong saba thamlabasu MPS sigi oinadi mapandi sangsalakpa mitop singna state asigi kota munkhiba yana leire yalomi kannanaba miyamna kanba kholaw lawringai sere asida anoba eligibility criteria si siamdo hogdrabadi miyamga kanba iho lakpa yai haina MLA Dr. I Evolve bina phongdokre Babo Prada leba magi quarter pangthok pawgi mifam amada MLA na Handak MPS sina thabak lawna na pangthok kadruba exam amada eligibility criteria da India gi citizen puno na thaba yagani haibidagi online da applicant listing taramari rom form thajilakre piba masidagi state sigi candidate singna yaning da phongdo bo wafun lakle yolo na ba state singda yellow missing gi akhanaba kudong saba pinari Nagaland da sada marfu reserve yellow missing da piri mamalol da akhanaba mark piba phawa sanari Tabak Pangdamgi, Awaba, Mayok Naribi State Asida, Amuk Mapangi Music and Tabak Tokrabadi, Hena Luba Piba Mama Mayok Nagani, Maramaduna eligibility criteria si Atubada Hongdo Una Trabadi, Masi Hongdok Triva Fawa, MPS Sina Makalamategi examination Zatabigano. Samdok Pangamluidaba Oregana, UPS Sida Sinabana Pabo Ogani, Issue Sina Hena, South Torokuna Pamdo Todok Torpayabagi, Akibalay Hike. State Asida, Yellow Me can get the Bani Haidana. Lady Buggy Kongjang Chatteringay, Laba Wato wedding, Mataxida, another Atopo Wato Ama Pushalang Nabagi Tawong Shinbase, Manipur Public Service Commissioner, Hantak Logo the Reprecasi, Manipur Shakana Yam Tuna, Semtoktana, Masita Hugdabatarabadi, Kari Tolaka de Gahabisitambangamde, Aduna, Merek Pidagi, Majobi Horoktanaba, Asumi Porchito Bigano, Adoga, Aikoi, Manipur Public Service Commission Habase, Masina, Sumaitogana, any citizen of India gi. A citizen of India si masida than by Yabatarabadi, Masi Kaidonani Equi, UPSC the Sinaga, UPSC at Hanbani and Fagani and Kali. Nagapruki Quaidi Sovakumai, Luingai in Lakpada, Manipuri Governor B. Sanmuganatana, Manipur Mia Maruina, Naga is still inox in the Yapaposal Piri. Governor ki Pauselasina, Nungay Papa Punsia Magidama, Mapuda Tony Zaba, Amazon, Tagatpagi, Natio Bekumay Singer City, Tungan Bafurufka, Yong Pang Toktuna, Miam, the Kangaraba Tourist Festival Oide. Festival Asina, Tangdulitaba, Nungay Papa Masung Punama Nungsi Sanabadu, Utli, Festival San Punkudumata Nungay Papa or Sanohari. MPCC President Gaikangam Nasut Nagapruki Marumarang Hunba Mahimarung Ningtina Pana by Sorda Tony Zabamadi Satok Marang Kaina Putok Naba Kumhe Luingai Nina Lakpada Nagai Selino Sing the Yapapauzel Pirli Kumai Toromasina Lakwa Iroinana Tagadurba Marumarang Sing Asina Mahimarung Sumna Pan Oresno Amadi Aikoi Kuding Amata Webagi Wakalda Magi Agi Kaidana Kenabalitana Amadi Nungsi Sanana Hingminaba Oresno Haina Ishori Mapunda Tony Zabagalina Kumai Sina Santi Labor Southward Palam the Mama Amadi Ing Tsikna Nungsi Sanana Sahonga Hong Pan Iram the Manipurama Purapa Oresno Hari Mutum Lekai Larambi Community Hall MLA RK Imona Miyam Kusinakre Toromasida IMC Ward Number Nepalgi Councillor K Tikendro Jimjau Larambi Committee President M Nilakumol Susuraki MLA RK Imona NPF ki MLA Karana Masagi Kendri Sago Torangi Tadaba Senfam Sing Niam Chumna Seasonabgi Mota Government Maral Sidun Labis Sumde NSN IMG Peace Accord Taram OA Masida Manipur Miam na ayat papibalite adubu Manipur Tugai na Bahonor Labadi Tumina Yengdun Leroy Haki Financial Matim Pangivada, Son Digano Havili, Nagaland, Software, Nagaland, Kotiga, Pinasu, Nagaland, sovereign state, Himalato, country, Pito, with a Kaiba Panopolite. NSN, I have pull up with every Hagasu, a Kaiba, upon Bampolite, Manipurda, Apoi, Laiba, Agreement to that, Apoida, Madumba, Sokodo, Mayohan Digano Havili. Ramram Paul Simapal Marpunitoi Metric Alumni in Senduna, Nasi School Goza Sing Kai Kunabum Sung, School Subu Hena, Fagal Hanaba, Akanaba Toromama, Kai Samtong the Level Schools the Pangtokre, School Sida was our Lake Kidra Singma from the Kai Kuno, Utpagalina, Housing who's late Oza Sinda, Kudol Piduna Ikai School Principal, Ebesobina, Apapa Ozagimana Panglapada, Toromasin Tagafandoke, Alumni President. A Gunesur Sermana, Hanaming, Leramlaba, Escolasi, Hanapibam, Pagat, Hanbagalwina, Hingliba, Amasung Lake, Oza Sing Wika Kunobu in a Tormasi Pang Topani Hike. Hoi alumni si lingkhat sabagi akogi maru ba enan objective
कोई सही खुदिंगी पुलगा साक चाबगी नतबा अखोई स्कूल से मतमोदा ममिंग याम चटलंबा स्कूल अमा ओइरमबसे ngasi खैतन हाइदरकोसे मासी स्टैंडर्ड से अखोई करमाय तौदना अखोई खैतन मतेंग पागा हाइपका यागदगी हाइबगी मतांग अखोई दिंगचबनी अदुगा अखोई ओजा सिंगसु अहलोरबा मतमदा अखोइना करी करी मतेंग पांगबा याबगी हाइबी अदुगा ओजा सिंगसु खुरुमजबगी मन एमसु लिंखट खिबगी गोल्डन जुबली थोरंग मरी लेना अनि सुबा डिस्ट्रिक्ट लेवल मेगा पेंटिंग कंपटीशन मंगसे थौबाल पांगथोखरे एमसु थौबाल डिस्ट्रिक्ट कमिटी ने सिंदुरा मणिपुर की फेस्टिवल अमसु मणिपुर की इंट्रिगिटी हाइब थीम दे पांगथोकेबा कंपटीशन सिदा क्लास 3 दगी 5 क्लास 6 दगी 8 फावगी कांगलुफ अनि थोके कक्सिंग ब्लॉक की ओइना कक्सिंग जूनियर हाई स्कूल थौबाल ब्लॉक की ओइना थौबाल कॉलेज द पुना महिरोय सैनिपान रोमन सरुयाकी डिस्ट्रिक्ट कमिटी की प्रेसिडेंट सुशील कुमार ना सांगदम नबसी महिरोय सिंह यावरिबा हाइदोय सिंगदोयबा सिंग अदु उथोकसेना पांडम सिनमनी मसिगी फॉल ना फेब्रुआरी 19 द पाउक्से सिंग खुदांग द लॉकथोकनी हाइके अनि की थौबाल पोखर द पुलगा छात्र सैनिपान मुंगना सरुयाकी हाइबा पेंटिंग कमिशन सिगी रिजल्ट असे फेयर की डेट 23 की द अखोगी थौबाल डिस्ट्रिक्ट एमसु की ऑफिस की नोटिस बोर्ड अमदी मीडिया की थोंदा मयामांगदा सोइना रिजल्ट आउट तौजगनी एमसु की गोल्डन जुबली की थोरमम ओइना इम्फाल वेस्ट डिस्ट्रिक्ट कमिटी ना जनवरी 19 पांगथोकेबा डिस्ट्रिक्ट लेवल मेगा एसे कंपटीशन की फल लॉकथोखरे अहानबा कांगलुप की ओइना निर्मलाबास हाई स्कूल की राजश्री हॉबीजम अहानबा लिटिल फ्लावर स्कूल की लिंडा इरोम अनिसुबा वेल्थ एकेडमी की सोराम साबेरिना अहुम सुबा ताखरे अनिसुबा कांगलुफ की दा सेंट स्टेफन स्कूल की महिरोय खुमुजम सिंथांगंबिना अहानबा इम्फाल वैली एकेडमी की हेमाम्स मसाले मसनुना अनिसुबा अमसुंग ब्रिलियंस स्कूल की हैसनाम्स आसासनुना अहुम सुबा ताखरे हजिपाव मरतन तनबा ब्रेम तंगमनिसे खुरुमजरी सीज मणिपुर एम्बुलेंस सर्विस अदोम की कमदों मतेंग पांगसीगे मणिपुर की अहानबा ब्यूटिफिकेशन सेंटर मफम सिदा माहिंग उरिंग उनसा खुइबा अरीबा दाकफम फहनबा ngami टेटू मोल फ्रेकल न चिंगबसु लौथोकपा याय हकचांग की अहेनबा फेट पामदबा बॉडी की हेयर लौथोकपा याय ngasimak उनबियु डॉक्टर मधुबाला लेजर ब्यूटी क्लिनिक एमजी एवेन्यू इम्फाल अदोम करीगुंबा अवाबसिंग असि मायुंगनबा थोकलबा मरोय मरंग यामना यावबा चिंजाक चाबा मपाल दोइने चाबा लिवर द अकाइबा लाकलबा नत्रगा लिवर की मपानगन छोंथरकपा तारबसु करीशु वानिंगाई लेट्रे लिफ्साफ सिरप सिजनबियु अदोम की अवाबा पुनमक कोकनबगी पांबेनी डायबिटिक न नारबा अनाबसिंगनसु सिजनबा यारबा लिफ्साफ कैप्सूल शु फंगबिगनी लिफ्साफ सिरप अमदि लिफ्साफ कैप्सूल नारगै लाइंगबबुदी नाजिंगाई द सक्सेल होबना हेना फै Shanghai plastic storage tank sizinnabi yansinaba potlam yaudraba LLDP ina sajaba Shanghai tank sizinnabi fangbigidaba size singdi 200 300 500 750 1000 1500 amashung 2000 liter ni chahi taragi guarantee ga loinana khenaba makhal khudingi apama machu sing fangbigani Build your success BYS Palace Compound Machalema School admission is going on Palace Compound leba BYS na haukiba sahi mari asida thangna na puthokiba position holder masing 2012 position holder taret 2013 taranithoi 2014 kunmathoi 2015 first position holder puthokpaga loina atoppa position holder nipan amuka na taranok sare Deputy Commissioner Sandel के कुकी सिविल बॉडी सिंगे मरप्ता भाव तानदबा मलेरंबा अदु ADC Sandel के चेयरमैन लुखोसै जौना होनदुना ngarang टेक्नोपोल पांगथोकिबा अपुनबा मिफममना वाखल तामिनख्रे तरमदुदा DC Sandel Robert Singa Ketrimium ADC member as Tongpau Mate Kuki Civics Association Sandel के secretary ngamsei sontak KSO Sandel के president Dongmang Haukif Thado Students Association के president Bum Khongsai Susurgaki Chairman Lukosi Jona Sandel District asi tungan ba furup kaya khundab mafamni furup sing asigi tungan ba pam aning ba wakhalo leine asing ma phiba masida Khalsan District Administration amasung elected members singna tabak to haibasi singna ba mani punna pau phawdok minaduna nungsi sanna hengmina na ba mipum khudimana tabak to minasi haina appeal toke Lamdamasigi furup kaya gi mangtharikba lol kanaba honabada isagi lol ngangbi hainabi lehenba tangai fadi haina UNESCO Clubs Manipuri Joint Secretary Dr. T.S. Sandramani na phongdokre
Oriental College ta pangthokkiba pawgi mifam amada wafam simana phongdokkibani mifam asida cultural activities are siruna isai sagi lol ngangbagi mahut sakhutpa lol sing ngangba pambana ekhogi lol sitarakpani haiki Dr. T.S. Sandramanina isagi lol yokhatpa haibasi lol dubu ngangluba myoi singdugi hotna zaman matungina lol adu hinganbagi sang lepayai haiki Life Savers Manipur ke sobat tawang lorom ba Realms ki Professor Nandona ikang kangogdan lay kidabra Life Savers Manipur na awawa phongdokrai BJP Kisan Morcha Tamilong ki President Oiriba Nangkaubi Kamaida Jewel of Northeast Gold Award amasung Bharat Excellence Award piduna ikai kunakre Tamilongi kai kau khuldagi sei yangkai mari suraba Nangkaubi hojik Harvels Healing Center ama Tamilong District Headquarter da hangdoktuna miyam gi thabak tori loinana district si khongang kuntra mathoi dasu manama senge hidak sungphong pham tori Nangkaubi Kamaiga Istv News ka akhanan unabada manung hanjina leiriba mipung khudima lairik laisu henaba government na hona ninge lairik hairabadi miyam gi sel thungi phibam fagalhan bangamgani district si manung hanjina leiriba khul singi longmi singi mateng pangna ba hidak sungba yaba manama sing thabagi thabak paikhatli adubu kaithel gi khudong saba leitaba government ki oiba mateng phangdabadagi arematari thariba Hidak sungba yaba manama sing asi powder madi thau oina sungdokpa yananaba mesel pami haiki lakadaba angang generation gi demakta khale house khuding se awareness maming thon han biba khanghan biba contents khan biba workshop se jam chaun pe khale haraga every population of the me mayam singbu khanghal laga ai khoi gi economy gi makhada maintenance to ngai se ai wakhanda lay Tongkong Lakshmi Bazar da Tongkong Lakshmi Nagar Panchayat ki office ma MLA onam lukoina hangdokre office se nauna hangdokpa loina Nagar Panchayat se gi thau puraba chairperson amasung councillor sing MLA na harautam okre councillor tarama thoileba Nagar Panchayat asida Trinamool Congress ta yarok laba councillor tarukna Nagar Panchayat asi pairakpada nungaiba phongdokpa loina councillor masung ward member singa khusamna duna sakwa torangi thaba paikatna honagani haiki sakwa torangi thaba paikatpada rajniti gi khenaba khak thamloi wangoi kendra bu hiram khudimukta sakwa kendra ma ohenna maki maikai digi lepalaitana hotnagani lakadurba assembly mikhalda councillor singa punna setminna amuk hana mai paktuna myamgi thabak ningthina tawuda mateng oigani haiki MLA ki lising makada koi chairperson khallaba sharing aduna myamna Lamdama sigi luingai ni kumaida Union of State ki Chief Minister Yahol Liba sina khoi gi marakta thajanadaba mimangda uthok palaibak thibini haina MLA nongthomam birena phongdokre Manipur Public Service Commission ki hojik sanariba eligibility criteria hongdo hongdo batarabadi miyam gi akan bi ihu lakani haina MLA Dr. I Ibol bina phongdokre Nagapur ki khwaidigi sawa kumai luingai ni na tangdu leitaba nungai ai phaba masung puno maku nungsi sanabo orisno haina Governor B Sanmuganathanna phongdokre Hojik ri Istv ni kijo patang slojre ming tabi pung pomukana kumdare